अहानबदा मरुओइबा पाव CM बिरेना BJP के MLA कुंथ्रानी थोय पीरबदी मणिपुर सना लेबाक ओलहनगे हाइखिबदु ngасidi कु लेबाक ओले कुकी की सु कुकी की कुदा मैते हापले हाइना ओजोइना फोंदोख्रे वीडियो वायरल की केस CBI दा सिनरगा हौजिक आसाम दा मुक सिनरे हाइबसी याबा ngamloi हाइदुना ओखोंग संगदा पाक्सना वाकत मिफम फोंख्रे मणिपुर असेंबली फुरुक की इरांग की मतंगदा खनद्रबनीना सेप्टेम्बर 3 फाउबगी मनुंगदा कांगजेबुंगदा नत्रगा खुमन लंपाक्ता पब्लिक असेंबली अमा कोबियु हाइना प्रोफेसर बिमोल अकोइजमना अपील तौरखले अमरी CSO सिंह अमतोइना पुनसिलु इरांग लोशन हलु हाइदना थवाई मिरलगी इमा अनिना सीड्रिबा फाउबा चरा हेनबगी खोंजंग चंगसिनबा होख्रे North East Window TV na sandokchariba numidangi paw sibo mideng tabiriba pumnamakpu chaplena mesnamne kongna kramzari hauzik paw sandok na pizari Chief Minister and Birena BJP MLA Kuntrani Toy Pirabadi Manipur si Sanalebak Olhange Haikibadu ngasidi ku lebak oire kugi su kukigi ku da aikhoigi miyoi sing hape haina veteran politician Okram Zoina Haikre Wapamasi ngasi ka wahidrom laikai de laiba mahaki yumda New TV ge staff reporter Kumar Nongthombam amadi cameraman Amarjit Khunzamayumga akhanana unabada phongdorakhibani Ozoina hai Manipur da thogliba irang asigi matangda wapam amata khanadana Manipur Assembly gi mipam minute mapan khakta phamkiba asina India gi puwari mutnai draba amagum lehaugadaba mipam amane Manipur gi wathok Assembly da pukatuna Kanaba BJP lenga naki minute mapan khakta phamkiba mipam asina assembly phamki haibagi mingthol longnaba phamba mipam haibadu tare ngarang phamkiba mipam asi agenda leitaba mipam amani business advisory committee na hana khanakhraba wapam amapu amuk hana khanabagi mathau tade thogleba issue asi matangda khanasi yadriba karigino opposition gi maikaidagi mipam asi numit mangani Pamnaba Pongdo Kiba Wapam Karigi Yadribano, India ki authorities sing na India ki parliament members sing da parliament Yaurunu Haina Kanau da Sol Lon Bagi Tawong, Manipur Assembly da Yaraklabra Hanglakli. Hojik Laiba Manipur ki film Sidaita Mayamna Pamiba, Manipur Assembly da Barot ki Sambidana, Ta Taru Kanadana Assembly Pango da Vijay, Hojik Laiba Sakana, Moi, Sason Tarimna Dunkangi, Moi Madugi nomination. Pangthong na honate akhona nung kangre opposition gi kangbu da gi yam da mangani di khoi khanasi gain haibase siwa si toga minute mapan kha khanaraga marugi assembly dungarang du loisang gre maduna tai maduri asi anagi mayum laitabagi huji huji so nung kamna beleptri bagi wapam mayam the amma baw khanadana minute mapan da marugi assembly du phangge Manipur assembly di ngarang aikoi hujik laidiba sarkar amasu hujik laidiba government sina assembly da Hujik laidiba Manipur ki wathok se khanaba se kire praja ki mute oi moina praja ki mute ki wafam khanaba kire matamamadi siri birena hairimne aingon dabu MLA kunthani thoi pirati Manipur ji sana leibak olan gane hairimne sana leibak olan gari aiba BJP ki sana MLA kunthani thoi leira madu mathang dagi amu ate dei support tawdna moi yankhai manga sure lufa MLA khara mu sawatna sana ga lufa ga punna saraba adugumba sarkar sina sana leibak ohilang gane dong asidi ku leibak oire kuki gi kuda akoi mi sing ti akoi hali kuki gi so kuki gi ku oire koida ana sigumo wapam je masi minute mapan khakta phammaga miya mamangda akoi ruling party na ni manga taran ti masi tha amagumba mit kunni go phammaga isu punamak si putok na kanaga da ni Manipur assembly da baduna sapchabawani siri birena पृथ्वी की पार्लियामेंट की इतिहास ता मिनिट मापन दा थौदो वाथो मयाम दि लैरगा लोन असेंबली दगी सरकार न चेन की वाइब से मसीदी कोई सेंचुरी मयाम लेहौरगदबा पृथ्वी की पार्लियामेंट्री इतिहास ता लेहौरगदबा मिनिट मापन की असेंबली की सेशन है न सेंचुरी येबा सिरी बिरेन जी सेंचुरी येबा ची मिनिस्टर ने हाइबे यारे
Hauzik Thogliba Puruk Anigi Lan Asina Maram Oiraga Haukiba Me Marida Thokiba Thodok Amagi video July Ohum Suba Chayolda viral Oirakpadigi Manipur Police na case ama lokalaba matungda CBI da case adu sinakraga Hauzik Amok Assam da case adu transfer tawre haribasi miyamna yaning de haina ngasi Thoubal district ki Pechi Lorimbam Nongpok Sengmai amasung Okong Sangda Club Sing amasung Mairapaibi Lup Sing na Paksa na Wakat Mifam Sing Pamkri. Pechi Youth Development Club amasung Pechi Apunba Mairapaibi na punna silaga PYD sige Lampakta Pamkiba Wakat Mifam Amada Saruk Yakibi Mairapaibi Khagembam Ongbi Janaki Devi na hai Me Marigi Thodok adu Langi Saruk Amani Chorachandpur da Maitai Nupi Sing Kuki Sing na rep tawre haibelagi Khoishaung naduna Thodok adu thokibani landa lo leibara victim nupi ani adu maitai sing na kanbiraga mapi maro session bikibani aduga housing na India amasung Manipur lengak na nupi sing bu yamna ikai khumna masaduna video aduda chenabani haiba mioi taret phazilaga case panseduna jail da thamzili Hena ngaklibari Hauzik Paraga Tamliba Mioi Taret Asigi Manungda Thodok aduda sugyaw yauzadaba pechi dagi tomba kauba naha amasu phazin bada yauri Viral video ga mari lainana phaziliba pumnama condition amata thamdana aduba matamda thadokadabani Miyamgi wakat asi lengak na tadrabadi Mairapaibi Singgi achoba ihau lakani case asiga mari lainana makatana police na mipha mipun tawbasu yaroi haiki Mahana makatana hai mioi tareki case asi Hauzik Assam da sinare hariba asi miyam na yabang ngamloi kari maramgi case asi Assam da sinari bano India amasung Manipur lengang na atuba matamda case adu kakthatuna phaziliba mioi sing thadok kadabani haiki Pukina maitai nupi masa singdi rep ta tharaga lairibadi hujik phaw action lokhatana lairaga video viral du da phariba angang singje ngasi thama phara bawda makhoi bu jail da namsan bibaga lairibase moigi maral karino moigi custody da hangwa matamda interrogation cell da hangwa matamda moigi report kari phangadi makhoi gi aran ba tawbi dandi pigo mama ma hoida khoi ya maitai nupi gi de rep ta thaba haibse khoi ya de haidana puki angang singi tawko matamda maitai gi ima singna songthokana maran pibiyo na khoi isamakna bafam khudingi dharna tawjagi bani adubu hairiba angang singi repti satharamde asawbudagi Tursanpurgi tang ahumgi damakta madugi case ki matang degi viral chalakana mayamgi propaganda mayamna smai tawdana maitai nupi di smai tawire hairakpadagi angang jingjina wakal phadaba ngamdadana tawramagasu madudi lani lal haibajidi adubu rep makti chathagi banate hairiba angang singje mara laite akoi gi sum nongpok sangmairom degi moi tariat ase athuba matamda thadok piu thadok taba targadi akoi na akan bakhongjang changsalakani haibaje Manipur sarkar amadi India sarkar na khangbiu Lagliba September ahum phawgi manungda politicians sing CSO stakeholders intellectuals sing yawa public assembly ama Kumalampak stadium da natraga mapan kangzeibung Manipur gi oriba fibam asigi matangda khananaba sinbiyo haina JNU Delhi gi assistant professor Dr. Bimol Akoizamna appeal directly Thamari suraklaba Manipur da thogliba irang asigi matangda Manipur legislative assembly da pukatna Khanaba ngamkhidabada Dr. Bimol Akoizamna video message amada nungaitaba phongdorakladuna appeal asi tawrakhibani mangna hai Hauzik thogliba irang asi Manipur khakta natana India da amukta thokidriba thodok amani Thamari helaklaba irang asida mioi kaya ama leikidre Thokliba awa ana kaya asigi marakta mioi kaya amadi Hauziksu Manipur gi damak thawai thaba ngamgani haiduna leiri Parliamenta Manipur gi irang asigi matangda ningthina khanabide haina nungaitana leiringai chairakta Manipur Assembly manungda miyamgi mihut oriba singna irang asigi matangda khanakidaba asina miyamda amukka henna nungaitaba pokhale hairakli Miyamgi mihutni haiduna Manipur da leiriba politicians sing asi makoigi security force sing yauraga Imphal dagi panglap laptana leiriba Kangpokpi district amadi Chorachandpur gi Kangwai landuna chatpa ngamkhigadra haina hangki Miyoi amasu nomai kapsil lakpadagi sire hairiba asida miyamgi mihut oriba politicians sing na tumina leishinbagi matam natre haina phongdoki Angam mathau mayamna sifai ngai ba mayam duna toroga Kangpok pibong dong chapi bangam gadra Kangba yobong ngam gidro Churan Champu yoraga mayam sigi pot mayam sta koina tawri sikari no sine what is that we are today 4 months
sida tumin na lainaraga karino khoina tawrise haibagi poche masi I think miam kanmam thoi masi sumna I dana ngangum thokpune na ngangai ni mayam longning balo aning bada khanbiu ka shukai de micham moina haijabagi wani luching ba yaudaba machoi taba miam na masa na khulai para masa ngakthok sa leire mi no oida pa da haijalak pasu karim tu su khumangam de thoklei ba newspaper da home secretary oiram mana Indian state na maitai da support tawe kadai da tawri ba support no Indian Army ke Assam Rifle ke lady me complaint tawri na kadai bok chumi no mata ta de aduga hire ga na Indian state na maitai da mateng pang na sadora ka ni sona kana na lawu ku da no main capsule na ma su si hai si bu kari hai dong no isu khangak tresi ora de do I think our elected members it's high time it's my request inau su yaw bai yam su yaw bai khanabum de thoi wa su khara ngangbam thoi aduga lady ba puna maksa mapang gi minu shitaba ne aduga lady ba myam si mayam nu shitaba gi type ta tora ga di khoi si nungai na rak to man de last na mi ga phuna ba di la na khoi masen rak te heng na hing sar ka to ba man ba gi pot na sum ura mit sida khoi masen rak ta aduga madugi phibam do yorok ka kana na responsible o jono mi na kumai yeng ga lai dori bra hai ba se I think asi mun na khan bi bam chungi thamari surani handak lai ba tang ma ahum sida kai roi tu aduga khoi masen marakta yamna nungai na roi do gi phibam lak gi su madugi mami su ta bu ure mi atopagam no to manipur thugai ge na trok tu na tabida khoi masen marakta machoi tare se mase tawdaba pai aigi appeal haizo waragadi angam mathau leipa ki luchingma mayam chingna miam le risiga amata akhang ai bureaucrat retire tawbadagi leiba college university MU gaina leiba mayam do kaukhatlaga openly ngangna ra kai khoina lowdaba fire ama lowba sa masi lowba mama to assembly do na pare khanbi awdraga khana awdraga su aigi mot matungina di politician mayam loi thokpira o aduga civil society university oza mayam pulap kauraga aiko ge fire se phong na kangjai bungda assembly da manuna natabida kangjai bungdara khuman lampak stadium dara achobo meeting ama sinbiraga politician singa miamgi eoiba assembly ama tang sinbiyu tang ahum sigi mamang da handake assembly do nataba tongan mama aduga manipur gi marai bse maduna lepchara suno haibasi id haining masi yora agadi assembly amokta sembiyu khuman lampak ta akoi chu ticket ka aga thoksarak manipur da leiba mapan pen da mayam phamina rakanda mayam akoi no logdo bo firep se kari no haibase political party gi representative sing yaubiu politician no yaubiu CSO karikala noin tawraga khuman lampak te assembly amatang kobiu aduga firep amte lausi kumai sumyang ngami su pangsi da siba aduga imphal da gi kilometer tra kun lan manga mukta bida sum umjalaga leiba gi phimam sidi yam china soe masidi masi tawdana ba akoi ai gi appeal matung na di akhang ai mam to kokat piraga assembly amakak simbiyu khuman lampak ta yaragati Manipur da haukiba May ahumdagi hauduna thogliba irang astige warishin ama puraknaba hotnabada Manipur da leiriba CSO sing amato oina punsin gadabane aduba matamda Manipur lengang na assembly mipam amuk kauduna irang asige matangda chap chaba wapam pukhatuna Kanagadabani haiduna Thawai Miral Women Wing na changsilakpa Kuthang chara henbagi khongjang gi makatarapo oina ngasidagi sidriba phawba chara henbagi khongjang Thawai Miral gi ima anina hokre ngasidagi hauduna sidriba phawba chara henba haukhrabi ima ani adudi Nepram Ganga chahi yangkai taru mapuroiba Nepram Arun Basikong Torban amadi Chingtham Pramo chahi yangkai mari mapuroiba Chingtham Kumar Singzamai Wangma Ketri Lekai Degine. Makoyani Hauzik Singzamai Thongkong Kaitel da Chara Henbagi Khongjang Jangsin Bahokre. Chara Henbagi Khongjang Aduda Saruk Yakibi Ima Nepram Gangana Fongdurapada, Lebagasida Awaba Taraba, Pauba Lengakna Tumina Leshinba Amadi Manipurgi CSO Singna Amata Oina Punsinduna Toglibe Iranga Sige Warishin Pragnaba, Hona Driba Asi Pende, Charam Thaglam Kangdana, Hingatabagi Mahut Caesarage Haiki. Howdy, Labaki Awabasida, Sarkana to Tabide, Howdy, Ladiba, Esho, Singmayana, so Amata, Sumtana, Pio, Makoi, Amato, and a listener and a Sapio have so Amata Yabide, Madonna Maramodana, Pen of the Saram Talang Kangdana, Lady Sharpati, Siraba, Tijara, Hana, Quaisa, and Gelepe, Masidi, and a Kanta. A coin of Hypes, Sarkaki, Maggie, some Tatabide, and they say so Mayam Pulaga, Kumiam, Pulla, Punsanaga, Samina was Hypesuadre, Amada Haitada, Amada Haitada, a coach, Sidri walked
ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯩ ꯈꯣꯡꯖꯪꯁꯦ ꯆꯪꯖꯔꯒꯦ ꯍꯥꯏꯗꯅ ꯈꯟꯗꯅ ꯊꯣꯛꯆꯔꯛꯄꯅꯤ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯋꯥꯔꯕ ꯇꯟꯖꯥꯁꯤꯗ ꯑꯃꯠꯇ ꯏꯆꯥꯁꯤꯡꯅ ꯇꯥꯗꯕꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯗ꯭ꯔꯤꯐꯥꯎꯗ ꯇꯔꯥ ꯍꯦꯜꯂꯒ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒꯦꯅ ꯑꯩ ꯈꯜꯂꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯔꯥꯟ ꯁꯩꯅꯥ ꯃꯅꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡꯒ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯔꯤꯖꯔꯚ ꯕꯠꯇꯥꯂꯤꯌꯟ IRBꯒꯤ ꯃꯤꯑꯣꯏ 2 ꯌꯥꯎꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ 3 ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡꯅ ꯇꯝꯄꯥꯛ ꯌꯧꯅ ꯇꯛꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯅꯔꯥꯟ ꯁꯩꯅꯥ ꯃꯅꯤꯡꯗ ꯂꯩꯕ ꯌꯨꯝ ꯈꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯑꯣꯏ 16ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯂꯣ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯪꯗꯣꯛꯅꯕ ꯔꯦꯇꯤꯅꯥ ꯁ꯭ꯀꯦꯟ ꯉꯥꯛꯄꯤꯒꯅꯤ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯕ ꯍꯧꯔꯦ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯄꯥꯟꯗꯝ ꯊꯝꯃꯤ ꯂꯣꯏꯅꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯦꯒ꯭ꯔꯤꯇꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi kokomi gi office ta pangthokiba pawgi mifam amada wafam ase phongdokladuna Jitendra na hai Union Home Minister unaba aduda hojik thokliba lan ase lepnaba nomai kapa lephanaba haikibaga loinena mayum makai maina chaktuna leifam leitraba mioi singbu masa masa gi maram damda amuk hanna khunda leita hannaba hotnabiu haiba wafam thamkhe Union Home Minister na Manipur gi irang ase nemthanaba CSO sing maroina kokomi na miyam gi mahut Sindhuna wari sanabada appeal tauki adubu lan asi loidari banina kana amatana so miyam gi mahut Sindhuna wari sanaba yaroidabana madugi matangda kari mata phongdoklamde haike loina lan asi leptuna makoina lalle haizaraklabadi santigi wari sanabada saruk yagani haina su phongdoki athuba matamda hujujik leiriba lan se lepna namuktamda nungoi ka lefatu haibasima ikoi ahanba wafum ne thamamni lan sina maram oiraga mayum da koi sangba phangdraba mayum koi mai sakraba mayam sing si athuba matamda magi yam respected oiba mayum da mai housing da hengidin me haibagi wafum ma thanami larik lasu tampham oiriba educational institution sing da koi security mayam lesson ba athuba matamda masi loktokadabani hongtokadabani haiba podama NRC se athuba matamda update tawgadabani haibagi wafum ma yamna kan thamjarami maru oina hujik si lansina maram oirega ikoi mayamna su yamna sawba yamna su nungaitaba yamna su pendaba poppy plantation se hujik pakna tharibsi magi harvesting mamang sita loina manghangadabani aduga manghala matungda su Manipur India government Manipur government amagana thalogidabani haibasi khoi yamna kan thaname thaba yaro haiba posi samna policy gi muhutta atop ama sindokadabani haibagi wafum ama khoi yamna kan thamjarami mathangda suspension of operation se disband tokadabani haiba hade habadi handongadabani haibagi potama su si handokadabani haibu wafumdo kun thamjarami haidare honorable home ministers na aikoda thamiri si mana yamna kanna appeal tawrisi again haibada leibiriba CSO sing maru ne kokomi na haidare amadi leibiriba Manipur miyam singsna aikogi dialogue ki process ta anu initiative lobby haiba dialogue wari sanabi haiba posi amana yam kanna thamai haidare adu magi appeal ni mana akhoina madu da kun yes koi no haigi de haidare adu ba koi thamu wafum di kai no haibunda koi yes no haigi de hojik koi khalisi keno da hojik si lan leptri hojik lan leptri nongmai kapai kanada maidai sine nongmai kapai suguma nongmai kapai gi tanjasida kana gum XYZ amana mayangi mochilaga wari sanagani haibasi madu oithokta wafum ni aduga kokomi gi maigai dusu madu koi leite Nagalamarumda Kokomi gi media coordinator Somendro Thokchom na hai Phogakchau Ikhaida army gi bunker asi maitai khunnak na leibana khudong thiba tholakpa yai haina torbung gi wangmada ngasi pawbagi manungda hongdokpinaba khanghanba laikhrabani adumoinamak hojik leiriba secretary advisor na
खनबा अमा मथौ तारी हाइरपदगे बिष्णुपुर के एसपी चरचांदपुर के एसपी अमसुंग कमांड रेजिमेंट के कमांडर गा बिष्णुपुर नंबोल फौगाकचाव मोइरांगी मियोय सिंगा पुन्ना मसिगी मतंगदा वारी सानखे नुमित खरनी के मनुंगदा पॉजिटिव ओइबा रेस्पॉन्स फंगदबा तारबदी मियामगा पुन्ना थबक पांगथोकनाबा होटनगनी हाइखे ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯕꯪꯀꯔꯁꯤ ꯈꯔ ꯍꯟꯖꯟꯕꯤꯌꯨ ꯍꯟꯗꯣꯛꯄꯤꯌꯨ ꯇꯣꯔꯕꯨꯡ ꯋꯥꯡꯕꯗ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯐꯥꯎ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯃꯗꯨ ꯇꯛꯈꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯧꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯃꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯑꯥꯗ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗꯁꯨ ꯁꯣꯝꯗ ꯄꯥꯎ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯒꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯆꯤꯡꯕꯗ ꯂꯥꯏꯟꯗ ꯐꯥꯎꯅꯔꯀꯥꯟꯗ ꯃꯗꯨ ꯑꯃꯨꯛ खानब मथौ ताई मरमदी कोई चंगलेबसी हाइब ngसाई बंकरसी मैतैगी लमदे याम चंगलगा साबना मरम ओरगा कोइदा खुदुंग थिनियाय ओइबु मैम कोइना लिबदगी सानन मदु लोथोकनबिदमक्ता अखोइना मदु मखा तान ओरि साननबा मखोइ सोना चीफ सेक्रेटरी दा मदि एडवाइजर डीसी दा असोंदा गेसि फोन तौपदगी अखोइसि नाजी द एडवाइजर मदि डीजी वारी सानरे अदु साना मतुंगदा ngरांगसि बिशेमपुगी एसपी अदगी सुचारपुगी एसपी कुमार जेमे सिओ यावना कोइ पुन्न वारी सामिनरे वारी सानो मतमसिदा कोइ मतमदिग लेकाइगी मैम पुन्न सामि सानमिनबदि हाइता अखोइ सेंग सेंग अदुम हाइदोके मैम दम कोइगी ngसाइगी कुमार रेजिमेंट गी सिओ दुगी मतुंगदि माना हाइबो कैनो यामना सेंसिटिव ओइबा एरिया ने खिदंग येंजनगी हाइना कोइदा बाइ थामि हदोंनिदबे मोंग हाइतारे कोइ खर नुंगाइते अदैदा मधु मखा ताना खननबा मसीबोगी कोइ ngasi चीफ सेक्रेटरी उनना लंबी लई करिगुमा मसिदा गवर्नमेंट की साइड तगी निनी हुमसिगी मंग मगोना पॉजिटिव रेस्पॉन्स पिरक तागदी को गोमिना मियांगा लोइनना मणिपुर मियांगा लोइनना हाइबो कोइना लाथोकी पोतो थबकतो ओथोननबा कोइ अथु मतमदा होनजकनि हाइबो पमिस थमजा इंडिया लेंगांगना इरांग लेहलरोय हायरागा असेंबली फंबा हौद्रिङैदा कुकी खुलाई पाइबा सिंगना नोमै कापसिल लक्पदगी मी सिरिबा असी अकनबा मोंगदा यानिंगदे हाइना ख्वाइरमन इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस के कन्वेनर लाइश्रम मेमना फोंदोख्रे वाफम सिंग असी इमा कैथल दा पांगथोकिबा वाकत मिफम अमदा फोंदोखिबने मांगना हाई लबुक्ता थबक सुदना लैरिबा लौमी सिंगदा नोमै कापसिनबा असी यानिंगदे मसी स्टेट अमसोंग सेंट्रल लेंगांगना लाक्शिनबा होटनद्रबदी मखोइगी मथक्ता अकनबा खोंजंग चंगसिलगने लमदम असिगी याइफनबा सोशल वर्क तौरिबा महेश्वर थौनाउजमगे मथक्ता असम राइफल्सना मखोइगी मिंगचत थिबा याबा थबक तौवी हाइदना महाकु फाननबा ऑर्डर थोकलक्लिबा असी अथुबा मतमदा हंदोकदबने महेश्वरगी इमा मयामगी माइकैदगी वांगांगबनी महाकि मथक्ता लीगल एक्शन लौखलक्लिबा ऑफिसर अदु मणिपुरदा असम राइफल्सना इमा सिंगदा चथखिबा अमदी कुकी सिंगी मिचंगदा लेप्तना थबक तौरिबा मयाम असी पाउचे सिंगदा यावरबनी मसी करिमता खंगद्रबरा मसीगी मतंगदा विटनेस कया लैरबनी मरम असिना अरेस्ट तौनबा ऑर्डर असी हंदोक्तबा तारबदी महाकि मथक्ता लीगल एक्शन लौखलगनी हाइखे अखोई शांति की लंबेन चावना लाए लेंगाक अनी लहलोय सोइदना इंग तपा लेंगाक अमा ओहेलनी हाइदना थाजबा पिरई हाइरगा ngaraang mak अखोई लौमी सिंगना लौ कुंबदा पुकी सिंगना नोय कापन सिहल्लिबसे सि करम्बा अयिंगबा मणिपुर अमा ओहेल्लिबनो हाइबसे मसीदनी अखोइना कंडेम तौरिसे ngasi कुकी मिलिटेंट सिंगना नोय कापसे खुदक्ता लेफनद्रगदि ममा ओइबि कयाना सिबा चंगबा खंगदना इंडिया गवर्नमेंट अमदि से गवर्नमेंट थक्ता सोइदना मक्की अचौबा लाल अमा लाकनी हाइबसे वार्निंग से अखोई हाना पिजगे अखोइगी इमा इबेंदा नतबा लमचत चतना हारिबा मिदि फाद्रगा नुपी अनिदुदा मणिपुर की गवर्नर नुपी मोइना 10 लाख साइना पीदना नुंगाइतबनी का हायरगा अखोइगी नुपी रेप तौरे मसादा रेप तौरे मोइगी दे रेप तौद्रे अदुगुंबा रेप तौरे न मोइ उकी मैम नमदना हादरा मफी लोकतोते इज्जत मांगलबा नुपी दुदादी नोमा बाबा गवर्नर हंगदबसे गवर्नर की करम्बा अरोनबा एजेंडा लै अदुसु मियाम द खंगन बिउ हाइबस हाइजनिंगे अदुगा लोइनना अखोइगी रेप तौरिबा मिसिगी कुकी सिंजे फाद्रबा फाबा ngamdrabadi अखोइगी अंगांसिंदो खुदक्ता थादोराओ अदुगा मोइगी रेप तौरिमिदो फारगदी अखोइगी जोखोइ सिनजगेबा अदु नतरा अखोइदना इचादना फाबिरगा मोइगिना फादबा अदुगुंबा लुजदबा थबक तौबा डेमोक्रेसी राइट मसक खंगदबा डेमोक्रेसी बो उटपाइगुमनो उबा सुबा सरकार से याम थुना हंदोगा डेमोक्रेसी राइट तो फंगलु हाइबा मा कुकी फाद्रिबसे इंडिया गवर्नमेंट ना नोइना तौबंग होइदे याय
ꯃꯩꯇꯩ ꯁꯤꯡꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯒꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯑꯏꯕ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯗ ꯈꯨꯗꯛꯇ ꯁꯤꯟꯅꯧ ꯁꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯃꯗꯨꯒꯤ ꯋꯥꯔꯦꯞ ꯂꯧꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯊꯔꯛꯀꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯗꯤ ꯉꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯋꯥꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯂꯦꯞꯄꯅꯦꯅ ꯍꯔꯥꯎꯖꯔꯨꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯍꯥꯠꯄꯤꯔꯦꯕ ꯁꯤꯟꯃꯤ ꯍꯥꯠꯄꯤꯔꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯔꯝꯕ ꯁꯔꯧ ꯇꯧꯅꯔꯒ ꯍꯥꯠꯂꯤꯅꯣꯕ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯠꯍꯜꯂꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤꯗꯅ ꯀꯥꯞꯄ ꯌꯥꯏꯅ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄꯗꯅ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯑꯒꯦ ꯗꯤꯐꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕꯗꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯅꯣ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯅꯦꯁꯅꯦꯜꯒꯤ ꯁꯔꯀꯥꯔꯁꯦ ꯕꯤꯖꯦꯄꯤꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯦꯄꯤꯒ ꯃꯇꯝ ꯑꯃꯗꯗꯤ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯑꯩꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯍꯥꯏꯔꯦ ꯗꯕꯜ ꯏꯟꯖꯤꯟꯗꯣ ꯁ꯭ꯇꯥꯔꯤꯡ ꯐꯦꯜ ꯑꯣꯏꯔꯦ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯏꯟꯖꯤꯟꯗꯣ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯖꯤꯟꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯄꯥꯔꯠ ꯁꯤꯟꯗꯣꯛꯁꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ ꯄꯥꯔꯠꯇꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯔꯠꯇꯨ ꯌꯥꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯀꯥꯏꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯦ ꯏꯆꯥ ꯃꯍꯦꯁꯣꯔꯗꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯁꯨ ꯇꯧꯔꯛꯑꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯥꯛ ꯀꯌꯥꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯃꯗꯨ ꯉꯁꯤꯃꯛꯇꯤ ꯐꯣꯡꯗꯣꯛꯑꯔꯣꯏ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯒꯗꯤ ꯍꯞꯇꯥ ꯑꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯈꯟꯅꯔꯒ ꯃꯇꯝ ꯑꯃꯒꯤ ꯏꯃꯥ ꯏꯕꯦꯜꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯉꯒ ꯑꯃꯝꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯦꯅ ꯆꯥꯎꯊꯣꯛꯆꯟꯕ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯁꯥꯁꯣꯟꯗ ꯇꯥꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯤꯡꯅ ꯁꯣꯏꯗꯅ ꯊꯕꯛ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ngarang ko militant singa state security force amadi khun ngaktuna leiba khunja singa gi apunba team ga nomai kapna bagi thodokta leikidraba takhel makha lekai dagi chahi kun mari da ngairiba laibuzam inau gi thawai yawdraba hakchang aroiba mathau mangam pangthoknaba imung manung amadi lamdam adongi miyamna rims ki miral sangdagi lokre amadi lamdam adongi miyamna leisu katuna mapugi leikolda ingna chikna leirunaba lambigi nakieta awaba phongdoki Laibuzam inau leikidabagi matangda center amadi Manipur lengakta pendaba wafam phongdokladuna Laibuzam nanauna hai leikidraba icha asina Manipur ngakna ba chatli adubu hauzikti asi ana yaure lengakna kari tawbirakadori lehoriba macha ani mahaki loinabi ase kanana yengsin bigani lengakna tumin leshillaga Mama oibi kanana khangbangam gadori siriba aikhoigi atatai taraga lengak pariba makoina tumina leshin gadaba oirabadi micham aikhoisu pulap hatuk piro haike
हन्ना येंगबीदे मयाम जे तंगाइदना कापदना खोदना तानारे असोपन मयाम नंग हले नुपी मयाम जे सिदाबु कनाना नुबु खांग बंगम दौरिजिबो लाइगिद्रा बा इचाजिना मनिपुर ngang बरेना चले हुजिन अनाय यावरे मोइना हुजिन करी तौबिरका दौरी मजागी येंगबिरक दौबा नुपीगी येंगबिरक मोइना तुमिना लाइसलगा सिदाबु कनागी मामा ओइबना पेन दौरिनोबा सिदादी अतताइ तानारादी तुमिना मोइना लाइसंगरागदी लमदुदा थोइबा मोइदा अतताइ ता दौरिब्राबा अदुदी मोइ लाइजा हौराजुना खोजि पुलाप हातोकपिरो हाजिनी खोइ मिसम गुना मलोइ हातपिरो मदी मदो मोइदा नुगाइ मोइना पोट थादरिजे कना अकनाइ मपानदगी नो मोइना मामाइ पाक्सरिबा नुगाइ नो हुजिक लाइजरिबा गारी ममल अतांग तांग बतुगिन जे कनागी मपानदै नो कोइ सिखांग बंगम दिगाइ गिनोबा मोइना अदुदी खान्दी मोइ गितंग खलगा मियांग दि खन्दबा मोइ याम पेंदे अदुना मोइना हुजिमा छिगिदगी येंजलक्ट्रा का आदागदी अखोइ जो नुपी होइबगी खोंजंग लोइ हौजलगा मान्तिगी मयुमनि खान्दी अमागी मेमनि खोमजलगा खोजि तौनिंग बथबक तौरानि सिदा मिtai masa bende अखोइ मोइगी मिचंग चंगरबनी सिगी मिचंग चंगे मोइ मानुपी मानुपी लाइबिरानु मोइ चाकद मफम चाखरो अखोइ जो अखोइ थोप nga ga तौजा हौरगे मोइ चाखरा जानु मोइ दिल्ली द लाइगेरा बॉम्बे द लाइगेरा मोइ गिदि बारी मे लम लौरा लाइरमनी अदुना मोइ वावोइद्रिबनी खोइ जो खोइ तौनिंग बथबक तौरनी मोइ द गारी ता हाइररो अमरोमदा लैकाई अदुदगी मियोय अमना फोंदोरकपदा लैखिद्रबा लाइबुजम इनाउ असि सिमेंट होनबा गाड़ी ड्राइवर अमने ngarang asi naran sainada nomai kapnare haiba tabadagi mapam aduda chatkhibani hairi imung asi yamna nangba sura nomlaga hingzabani hairi 𝐻 da legal notice tharakpa amadi ngarang phamkiba Manipur Assembly mifamda warep amata laudana loishin kipabu condemn tawi haina lukmai selupna Governor Anusuya Uike da memorandum ama pisengkre memorandum pisin ba lakiba lukmai selup ke secretary Asem Nirmalana hai matam kayagi mamangdagi miyamna hauzik thokliba irang asi athuba matamda loshina ba haiduna leibaki luchingba amadi political party sing punsinduna assembly station ama phambiyu haina hanjin hairaba matungda ngarang phamkiba assembly station aduda Manipur miyamgi oiba amadi hauzik thokliba irang asigi oiba wari amata khanadana hoi masal khatnaraga lushin kiba miyam da fagi tawba assembly station adu condemn tawi amadi mifam kayada lebaki damakta thawai thariba asi thoktanaba control tawba ngamoidaba leirabadi pham thadok piu lana sida lekhidraba sing asi aigi mari mata imung manungge mi yaude haiduna pham kolaga lebiranu madu ikai ba khangbiu pham khudakta thadok piu micham miyamna lan asi thengnazarage Central Paramilitary Force amadi maru oina Assam Rifles sing lokthopikro makhoi leibagi kanaba leitre haikhe makhatana Assam Nirmalana phongdokhibada thongnausam Maheswar da Assam Rifles na legal notice thazilakpa yaningde mahaki mathakta individual oina legal notice tharakpagi maram karigino mahakna hariba wafam sing adu miyam pumnamakna khangnaraba witness leiraba wafam ngaktani semjin sajinba wari nate Manipur miyam khudingmak hanadagi hauna Assam Rifles ki mayokta mass protest chathaduna leiribani makoina legal notice thage hairabadi Manipur gi miyam khudingmakta loinamak tharau mifam khudingmak na legal notice ngairaga leiri Assam Rifles na 𝐻 da tharakliba legal notice asi Manipur miyam da threaten tawbani haina lowi haina phongdokhe Manipur lengang na assembly mifam kauduna kuki terrorist singna ngai hak lektana maidei micham singda nomai kapsinduna mi hat patupa tauribasi loshin handuna tangdu leita ba phibam purakna ba hotnatre amadi Manipur gi punba saktam da singna rakpa khudingmak chapchana mayuk nagani haibagi firep longde amadi minute 13 khak phamba mifam masagi pham kanna ba oramle haiduna ngarang numidang singzamaida Governor Chief Minister Speaker BJP Manipur Pradesh ki President amadi Sambit Patragi mitam sing pareng khillaga mai thaduna yaningdabagi kholau kaya laukhre Singzamaya punba lop salgi convener Chirom Tiken Razit Meiteina ngasi thadrokpa cherol amada hai haukiba May 3 kuki terrorist singna thokaliba irang asibo loshin hanaba assembly ki emergency session kauduna territorial integrity kahendanaba amadi constitutional safeguard ama thamnaba loinana
tung koiba ing tappa lamdam ama ohena bagidama warib labiu haina miyamna amadi CSO singna matam kuina dagi lauduna lakhle adubu ngarang pham kiba supnagi minute 13 khakki assembly mifam aduna takpadi BJP lengak asina thokliba misimina lanthum mang takliba amadi tangdu leita droba miyam gi punsi gi damakta karisu khandre haibani miyam gi kholau tabak pamde haibani hairi leba ki luchingba sing asina utliba saktam ase miyamna pende yaningde amasung makoi lenga ki luchingba oibada matik chade haiduna makoi gi mitam saraga mai thabani hairi miyam gi luchingba oibada matik chadaba leba ki aruba phibambuna karisu khandaba makoi gi chokri khaktamak soidraga loire khaliba luchingba sing ase pham thadokpana chumgani haina cherol asina hairakle Hayeng August Kuntramato Noctil Pung Marita Matamda, Singzamai Oinam Tingelgi Community Hall that Sal Amadi Coordinating Committee of 27 Assembly Constituencies Ki Mihut Singapuna Mipam Amapangtok Tuna Hauzik Ladiba, Manipuri Fibam Asigi Matangda Kana Nagadori. Masida Singzamai da Labour Club Organization Sing Maira Paibi Lup Sing Amadi CSO Singgi Mihut Sing Yaubi Haina Apple directly. Mahairoi Singna Makoigi Mahaima Singh Tambada Kudong Chana Bagidamak Paikatpa Chief Minister gi College Mahairoi Support Scheme gi Makada Thobal Okram de Leiba Waikomani Girls College WMZ gi Mahairoi Humputara Humdoida Smart Mobile Phone Yentokpagi Thoram Amangasi College Asina Sindana College Asigi Seminar Hall da Pangtokre Smart Mobile Phone Yentokpagi Thoram Aduda WMZ College ki Principal Professor M Manoranjan Sarma Vice Principal Dr. S Shyam Kiran Amasung History Department ki Associate Professor Muhammad Ahmed Ali Sahana Presidium Member Sing Oina Sarukyaki Regional Institute of Medical Sciences RIMS na sindana ngarang nongmagi oiba lemna laing bagi kem ama moirang da leiba thangjing sindam sanglenda pangthukri kem adu RIMS ki Medical Superintendent Professor N Sanjeev amadi RIMS OPD block tagi CAOS Sarat Singh anina hodokhe Hariba kem aduda RIMS Authority ki Non-Teaching Employees Welfare Association amadi Sri Satya Sai Seva Organization anina so sarukyakhe Masigi mathakta Non-Teaching Employees Welfare Association gi maikadigi lupa lesing tara amasu Sri Satya Sai Seva Organization da khusinaki Ngarangi medical camp aduda RIMS ki medicine ENT ophthalmology obstetrics and gynecology dermatology clinical psychology na chingba department singdagi doctor amadi nursing na saruk yaduna miyoi chanipan lomda lying chathaki Koina, organized tawjariba free medical camp se koigi Sri Satya Sai Seva organization na timoirangi unitsina facilitate hobiraganda koida support pibiraganda camp se organized tawjabani koigi director 𝐶𝐄𝐈 Professor Sunil Kumar Sharma and medical superintendent Professor Sanjeev and Chief Account Officer Sarat Singh and our deputy director Kumar Naurem I RIMS ki authority officer Singh Sigi advice matungina koigi doctors team nurse team aduga akoigi non-teaching ki team na punna tawdanda ngasigi medical camp si akoi sesda internet displaced persons sing lunch na marmore kanda sekatra laiba chinwa sing season sing alamani kai kunazaraba ine indol people mayam si punna RIMS ki maikei dagi kijiktan akoina angamba medical aspect dagi si akoina dag yan thokchadana fee dai dag yan thokchadana mayamda akoina angamba kitang khonazabani Police Control Room dagi tholakpa report amagi matung ina haukiba pung kun marida state asigi mafam kharada nomai kapna bagi thodok thokibaga loinana miam thoglaktuna khongjang changsinba laikibana charang na bakhara thoki hairi Secretary Force Singna Loizing Loya amadi irang tholakpa yaba mafam singda maru oina Bishnupur Kakching Charachanpur amadi Thobal District ta thi humbagi thabak chathabada nongmai ama maru kun amadi explosive taret lom phagat pangam khre hairi
Report asina hai Manipur gi ching amasung tam gi tongan ba district singda checkpoint chama kuntra thamki pagaloinana state asigi tongan ba district singda thokiba thodok singda chenaba mioi listing ani supna tara manga rom police na detain tawkhre miyamna lana sandorakli ba video singbu thazadana ba appeal torakli Chief Minister gi artist singi tengbang gi makada chatliba Chahi lisingani kunhumdoi kunmari gi oina sel gi tengbang sing phangningba singna form thazil lakpagi aroiba numit lakliba September tara manga fawba sangdokle hairi Form thazin phamna Directorate of Arts and Culture Government of Manipur dani hairi Council of Higher Secondary Education gi makada Higher Secondary Improvement Examination lisingani kunhumdoi lakliba September mari amadi tarukta pangthok lagani September mari da theory gi subject sing amadi September tarukta na practical gi examination sing pangthokani hairi Aroiba na maruiba pau among hana CM Birena BJP gi MLA kontrani toy pirabadi Manipur sana lebak olhan ge haikibadu ngasidi ku lebak ole kuki gi su kuki gi kuda meitei haple haina ozoina phongdokre Video viral gi case CBI da sinaraga housing na Assam da amuk sinare haibasi yabang amloi haiduna okhongsang da paksana wakat mepam phangkre Manipur Assembly na puruki irang ni matang da khanadrabani na September 3 phawbugi manungda kangzeibungda natraga khumal lampakta Public Assembly ama pobiu haina Professor Bimol akoizamna appeal directly Amadi CSO Singh amata oina punsilu irang lotion halu haiduna thawai mirelgi ima anina sidriba phawba chara henbagi khongjang changsinba okre Matang istang asigi oinadi Northeast Window TV gi Manipuri Paulo Sinjere mideng tabiri bapumna pu chaplina mestamna amuka na khrumza bagaloina na kaina na baya thangni zari